Nasi Manipur Exploring Knowledge YouTube channel na putuna laksari India gi anuba senyekta Manipuri loan haplagani haina RBI na thajaba pirakhiba Laibak asigi nauna namlakpa currency nota Manipuri loan hapnabagidamak Reserve Bank of India na makhoigi design committee da thakre amadi soidana yauraklagani haibagi thajaba pirakle haina Manipur gi Rajya Sabha gi MP iningthau Laisemba Sana Jaubuna phongdokre Masida natana Manipuri loan bu India gi classical language ki manungda soidana challagani hainasu phongdokhi Karigumba Manipuri language asi classical language ki thakta pukhatpa ngamlabadi Manipuri loan na India gi tayat suba classical language oibada natana classical language oiba ahanba Sino-Tibetan language oigadoribani Ningsing bayai Manipuri language asi 1992 gi August ki tang kunda Indian Constitution gi 73 suba Constitutional Amendment Act Parliament ta pass tawtuna nipan suba schedule da chankhi Matam aduda Manipur Language Demand Coordinating Committee amadi matam dugi ozagi lusingba singna iho hoduna Nepal suba schedule da chanwa ngamkhibani ngasi aikhoina Manipuri loan bu currency note ta yaoragani classical language olagani haiba nungaiba chauthokchaba phawriba asi matam adugi oza singna hotnaramba adunani haibada haimanba oiroi Haujik India gi senyek currency note ta karamba language yauri haibadu khangminasi Reserve Bank of India RBI ki website ki matung inna India ki language tara currency note ta print tawi haina iri English amadi Hindi language ani asina currency note adugi mamang thangba sarukta print tawi loinana lemhauriba language tara manga aduna maning thangba sarukta print tawi India gi senyekta print tauriba language sing asi Indian Constitution gi nipan suba schedule da challaba loan singdana hena priority piri Currency note ta print tauriba Indian language sing adudi Assamese, Bengali, Gujarati, Kannada, Kashmiri, Konkan, Malayalam, Marathi, Nepali, Oriya, Punjabi, Sanskrit, Tamil, Telugu, amadi Urdu, aduga Hindi amasung English ani asiga hullaga punna taratare ni. Haujikti mathangi currency note anauba nambada Manipuri loan su yauragani masigi mathakta mit ubagi pangal leitraba singidamak lising ani chapi gi currency note ta braille script su print tauri Haujik India da chatnariba currency note asi India na ningkha tamdringai mamangda British na sizinaramba lupa amagi coin aduna inot piduna semkhibani currency note adugi symbol na sarnata leiba nongsa mamai mari panba adudagi laubani Ningkha tamlaba matungda puthokpa currency note tagi UK gi ningthau George V ki photo laukhoktuna ihan hanba oina lupa amagi currency note puthokhi Indiana independent phangdringai mamangda British na ihan hanba oina 1917 gi November tang 13 da lupa amagi silver coin puthokhi World War na maram oiraga silver coin sabada khudong chadabadagi ahanba oina UK gi dingthau George V ki photo haptuna chegi oiba lupa amagi currency note namkhibani adubu currency note sing adu England da print tawrami matamduda laiba India gi currency 1 rupee note adugi value atopa laiba ki currency gi value dagi ka hena nemlami Ningsingba yaba wafam amana 1917-18 gi matamda British na Hyderabad ki nizamda masagi oiba currency note nambagi ayaba pikhibagi thodoksu laikhi asumna matamgi matung inna anauba design semduna ngasi aikhoina chatnariba currency note sing asi yauraklibani amaromdana hojik phawbada India da lairiba language sing asidagi national language ki status phangba language amata laitri Adum oinamak loan tarukti classical language ki status phangle makhoising adudi Sanskrit, Tamil, Telugu, Kannada, Malayalam, Oriya ni masigi mathakta Manipuri loan su classical language ki manungda chanaba process 70% loire haina phongdokli